ꯖꯤꯔꯤꯒꯥꯠꯇ ꯗ꯭ꯔꯒ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕ ꯄꯨꯂꯤꯁ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀ ꯍꯦꯛ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯖꯤꯔꯤꯒꯥꯠꯇ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩꯅ ꯑꯦꯟꯇꯤ-ꯅꯥꯔꯀꯣꯇꯤꯛ ꯑꯣꯄꯔꯦꯁꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯛꯈꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯂꯛꯈꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯁꯥꯝꯒꯤ ꯖꯤꯔꯤꯒꯥꯠꯇ ꯗ꯭ꯔꯒ ꯐꯥꯅꯕ ꯑꯦꯟꯇꯤ-ꯅꯥꯔꯀꯣꯇꯤꯛ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯦꯟꯇꯤ-ꯅꯥꯔꯀꯣꯇꯤꯛ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯕ ꯂꯛꯈꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯦꯝ.ꯗꯤ. ꯁꯔꯤꯐ ꯍꯣꯁꯦꯟ ꯀꯥꯖꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯛ ꯌꯥꯎꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯂꯤꯄꯨꯔ ꯕꯨꯔꯣꯁ ꯃꯦꯗꯤꯀꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯣꯛꯂꯕ ꯍꯟꯁꯤꯟꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯖꯒꯥ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯃꯆꯥ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯁꯤꯜꯂꯛꯄꯗ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTA)ꯅ ꯂꯧꯕ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ (CUET-UG 2026) ꯑꯁꯤ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤꯒꯤ 11 ꯍꯧꯔꯒ 31 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯁꯦꯟꯇꯔ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ 2026 ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯚꯟ ꯀꯣꯂꯦꯖ (BSF ꯔꯣꯗ) ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯑꯁꯤꯗ ꯄꯤꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗꯅꯆꯤꯡꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯕꯐꯔ ꯖꯣꯟ ꯊꯝꯗꯨꯅ ꯃꯩꯇꯩ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯐꯥꯎꯕꯅ ꯉꯁꯤ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯗꯨꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯄꯔꯤꯈ꯭ꯌꯥ ꯁꯦꯟꯇꯔ ꯑꯁꯤ ꯍꯣꯡꯗꯣꯛꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯕꯤ.ꯖꯦ.ꯄꯤꯒꯤ MLA ꯕꯥꯜꯇꯤꯒꯤ ꯍꯛꯆꯥꯡ ꯗꯦꯜꯂꯤꯒꯤ ꯕꯤ.ꯖꯦ.ꯄꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯃꯦ 4ꯗ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯔꯣꯗꯇ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯂꯣꯟ ꯀꯦꯟꯗ꯭ꯔꯒꯤ ꯕꯤ.ꯖꯦ.ꯄꯤ MLA ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯖꯣꯕ ꯄ꯭ꯔꯨꯐꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯨꯔꯒ ꯕꯤ.ꯖꯦ.ꯄꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ MLA ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗ ꯀꯌꯥ ꯇꯥꯜꯂꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ MLA ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ MLA ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤꯕꯨ ꯇꯝꯊꯤꯅ ꯆꯩꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ NIA ꯗ ꯁꯤꯟꯅꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ MLA ꯑꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯄꯥꯝꯖꯔꯝꯕ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤ 2017ꯗ ꯖꯣꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯅꯧꯅ ꯕꯥꯎꯟꯗꯔꯤ ꯌꯥꯠꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯏꯁꯨ ꯇꯧꯈꯤꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ MOU ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯨꯔꯒ ꯕꯤ.ꯖꯦ.ꯄꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ MLA ꯑꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯃꯃꯥꯡ ꯆꯍꯤ 2025ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯆꯤꯊꯤ ꯏꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡ 2023ꯒꯤ ꯃꯦ 4ꯗ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯃꯅ ꯐꯨꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ CBIꯅ ꯅꯠꯇ꯭ꯔꯒ NIA ꯅ ꯊꯤꯖꯤꯟꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯦ ꯍꯥꯏꯅ ꯈꯪꯍꯜꯂꯝꯈꯤꯕ ꯂꯩ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯟꯗꯛꯇꯁꯨ ꯖꯣꯃꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯗꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯟꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯇꯨꯅ
ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ UFO Kuki narco terroristsingna lamdam asigi ꯂꯧꯃꯤꯁꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯃꯤꯍꯥꯟ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯗꯨꯃꯛ ꯁꯧꯒꯠꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯕꯗꯤ UFOꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯁꯤ ꯂꯪꯊꯕꯥꯜꯗ ꯂꯩꯕ UFOꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ UFOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯋꯥꯏ ꯃꯩꯔꯥꯕ ꯑꯉꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯄ ꯇꯨꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯃꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯈꯤꯕ, ꯖꯤꯔꯤꯕꯥꯝꯗ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ, ꯃꯍꯩꯔꯣꯏ ꯍꯦꯝꯖꯤꯠ ꯑꯃꯁꯨꯡ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯑꯅꯤꯕꯨꯁꯨ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗ ꯅꯠꯇꯅ ꯉꯁꯤꯃꯛꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯅ ꯇꯥꯡꯈꯨꯜ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯗ ꯃꯤꯍꯥꯟ ꯃꯤꯄꯨꯟꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ꯫ ꯃꯩꯇꯩꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯕ ꯑꯁꯤ UFOꯅ ꯌꯦꯡꯗꯨꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯇꯝꯄꯥꯛ ꯂꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯑꯗꯨ ꯂꯥꯟꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯑꯊꯨꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ UFOꯒꯤ ꯗꯤꯃꯥꯟꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯅꯍꯟꯒꯗꯕꯅꯤ, ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯝꯗꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯖꯦꯂꯤꯌꯥꯡꯔꯣꯡ ꯔꯤꯖꯟꯗ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯖꯦꯂꯤꯌꯥꯡꯔꯣꯡ ꯔꯤꯖꯟꯗ ꯁꯥꯟꯇꯤ, ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯤꯚꯝ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯎꯟꯠ ꯑꯥꯔꯐꯠꯇ ꯂꯩꯕ ꯀꯦꯝꯞꯇ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, NABB, AA, CSO, ꯌꯨꯊ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯅꯨꯡꯕꯥ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯤꯐꯝ ꯑꯗꯨꯅ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ, ꯎꯪꯈꯠꯅꯕ ꯌꯥꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯦꯞꯁꯤꯡ ꯄꯨꯟꯅ ꯂꯧꯃꯤꯟꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯕ꯭ꯂꯤꯛ ꯗꯤꯛꯂꯥꯔꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NACN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ NACN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡ ꯈꯣꯞꯆꯤꯟꯅꯕ ꯑꯃꯁꯨꯡ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯖꯦꯂꯤꯌꯥꯡꯔꯣꯡ ꯔꯤꯖꯟꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯀꯅꯥꯒꯨꯝꯕ ꯑꯦꯟꯇꯤ-ꯁꯣꯁꯤꯑꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡ ꯂꯥꯛꯅꯕ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯟꯚꯥꯏꯇꯦꯁꯟꯒꯤ ꯇꯧꯔꯛꯄꯗ ꯃꯤꯌꯥꯝꯅ ꯃꯗꯨꯕꯨ ꯆꯠꯇꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯀꯟꯕ ꯑꯦꯗꯚꯥꯏꯁ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ꯫ CM ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯒꯤ ꯑꯣꯏꯕ ꯑꯦꯛꯁꯇꯔꯅꯦꯜꯂꯤ ꯑꯦꯗꯦꯗ ꯄ꯭ꯔꯣꯖꯦꯛꯠ (EAPꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯔꯥꯡ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯛꯁꯀꯤ ꯀꯃꯤꯁꯅꯔ N. ꯑꯁꯣꯛ ꯀꯨꯃꯥꯔ, ꯄ꯭ꯂꯥꯅꯤꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯏꯂꯦꯟꯊꯥ ꯇꯦꯂꯤꯌꯟ, PWDꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯆꯣꯡꯊꯥꯝ ꯕꯤꯁꯣꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CMꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯠꯁꯤꯡꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯐꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ EAP ꯑꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯅꯤꯌꯣꯝ ꯆꯨꯝꯅ, ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯂꯝ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ, ꯃꯗꯨꯅ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯃꯥꯏꯄꯥꯛꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯅꯤꯁꯤꯀꯥꯟꯇ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯅꯣꯂꯦꯖꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯑꯦꯀꯥꯗꯦꯃꯤꯛ ꯅꯣꯂꯦꯖ ꯈꯛꯇ ꯅꯠꯇꯅ ꯐꯖꯕ ꯂꯝꯆꯠ-ꯁꯥꯖꯠ, ꯊꯛꯁꯤ-ꯈꯥꯁꯤ, ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯁꯨꯡ ꯅꯣꯡꯂꯨꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡ ACꯒꯤ MLA ꯁꯥꯄꯝ ꯅꯤꯁꯤꯀꯥꯟꯇꯅ ꯁꯦꯒꯥ ꯔꯣꯗ, ꯊꯧꯅꯥ ꯚꯥꯕꯣꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯁꯦꯝꯅ ꯂꯧꯕ 12 ꯑꯦꯛꯖꯥꯝꯗ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ ꯔꯦꯡꯛ ꯍꯣꯜꯗꯔ ꯑꯣꯏꯔꯛꯈ꯭ꯔꯕꯁꯤꯡ ꯑꯃꯁꯨꯡ MPSCꯅ ꯂꯧꯕ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯣꯛꯄꯒꯤ
ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯤ ꯇꯣꯡꯕ ꯌꯥꯗꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯂꯩꯈꯥ ꯇꯥꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯊꯦꯡꯅꯔꯛꯄ ꯌꯥꯏ꯫ ꯊꯕꯛ ꯑꯃ ꯏꯍꯥꯟ ꯍꯥꯟꯕ ꯑꯃꯨꯛ ꯈꯛꯇꯃꯛ ꯑꯦꯇꯦꯝ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ꯫ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯥꯎꯟꯗꯦꯁꯟꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯈꯛ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯃꯥꯏꯊꯤꯕ ꯇꯥꯔꯒꯗꯤ ꯃꯥꯏꯊꯤꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯊꯤꯗꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯂꯣꯏꯅꯅ ꯃꯊꯪꯗ ꯃꯥꯏ ꯄꯥꯛꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯍꯣꯠꯅꯕ ꯀꯟꯕ, ꯈꯥꯡꯕ ꯀꯟꯕ ꯑꯃꯁꯨꯡ ꯊꯛꯁꯤ ꯈꯥꯁꯤ ꯅꯤꯡꯊꯤꯅ ꯂꯩꯕ ꯆꯪꯏ꯫ ꯏꯁꯥ ꯏꯁꯥꯅ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯊꯝꯂꯒ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯤꯁꯤꯀꯥꯟꯇꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯦꯝ.ꯄꯤ.ꯑꯦꯁ.ꯁꯤꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯀꯦꯟꯗꯤꯗꯦꯠ 3, ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯗ ꯔꯦꯡꯛ ꯊꯥꯔꯛꯂꯕ ꯃꯍꯩꯔꯣꯏ 2 ꯑꯃꯁꯨꯡ ꯑꯥꯔꯠ ꯑꯦꯟꯗ ꯀꯜꯆꯔ ꯐꯣꯔꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯤꯌꯦꯇꯔ ꯑꯦꯋꯥꯔꯗ 2026ꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕ ꯃꯨꯇꯨꯝ ꯑꯣꯄꯦꯟꯗ꯭ꯔꯗ ꯁꯦꯜꯒꯤ ꯃꯅꯥ ꯌꯥꯎꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤꯒꯤ ꯄ꯭ꯂꯦꯟ ꯑꯃ ꯏꯃꯔꯖꯦꯟꯁꯤ ꯗꯤꯁꯇ꯭ꯔꯦꯁ ꯁꯤꯒꯅꯦꯜ ꯄꯤꯔꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯚꯦꯁꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯀꯅꯤ ꯇ꯭ꯔꯝꯞ꯫ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯅꯣꯡꯊꯛꯇ ꯊꯥꯎ ꯍꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯐ꯭ꯂꯥꯏꯌꯤꯡ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯅ ꯈꯪꯅꯕ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤꯒꯤ ꯕꯣꯏꯡ KC-135 ꯁ꯭ꯇꯔꯦꯇꯣ-ꯇꯦꯡꯀꯔ ꯄ꯭ꯂꯦꯟ ꯑꯃ ꯏꯔꯥꯟꯒ ꯅꯛꯅꯅ ꯂꯩꯕ ꯄꯔꯁꯤꯌꯟ ꯒꯜꯐꯇ ꯄꯥꯏꯅ ꯄꯥꯏꯅ 7,700 ꯏꯃꯔꯖꯦꯟꯁꯤ ꯗꯤꯁꯇ꯭ꯔꯦꯁ ꯁꯤꯒꯅꯦꯜ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯅꯧꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯅꯔꯛꯄ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯌꯨ.ꯑꯦ.ꯏ.ꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯥꯡꯈꯤꯕ ꯑꯣꯏꯕꯅ ꯏꯔꯥꯟꯅ ꯀꯥꯞꯊꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯊꯧꯖꯤꯜꯂꯛꯄ ꯌꯨ.ꯑꯦꯁ.ꯀꯤ ꯚꯦꯁꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯈꯣꯏꯕꯨ ꯃꯨꯠꯊꯠꯈꯤꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯚꯦꯁꯦꯜ 9,000ꯒꯤ ꯃꯊꯛꯇ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯃꯈꯣꯏꯒꯤ ꯅꯦꯚꯤ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯚꯦꯁꯦꯜꯁꯤꯡ ꯑꯁꯤ ꯆꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯏꯔꯥꯟꯅꯗꯤ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯆꯠꯇꯅꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯕꯅꯤ꯫